DM Community College Karamna Lingkhatkhi bage pandamna karino haiba Sungkhang Khangdana Nodal Officer Oiramba asi Angakpani. Community College asi college nate scheme ni amuk hai college ni amuk haiduna Nodal Officer asi masana administration tawriba asi fauba vap taba ngamjadaba fibamda leiba manba mawongda ui. DM Community College lamdama sigi lairaba thabak suzage nomzage senmitlon fagathange khanba naha singi damakta sel ichang changdana skill training taunaba 2013 da Higher Education Department ki order number 10/14/2013 HE dated 18 March 2013 da Nodal Officer haptuna haudokhi. Mathang chahi 2014 gi June 13 da matamadugi Education Minister na sangakhi. State ki fund laitabana UGC gi Community College ki madu implement tawrakhibani. UGC gi 12B 2F yengduna host institute oiriba DM College of Science ki principal gi makhada DDO oiduna chatharakibani. Mathang chahi 2015 dagi DDU Kausal Kendra haiba sida punsin khrabani hairi. UGC na proposal amadi DPR yaudana kaidaunungda fund pangthada thadorakpa nate haiba asi Oza Hemchandrana khangbigadabani loinana Central Fund tanadana masa mathanta scheme sing Community College da lakadauba nate Lairamliba scheme sing adu matam chana yengsinduna kadaida soirige haina yenglamlaga UC tharamlabadi ngasi fauba Community College asi henna mawong maril chumna lairamgani. Professor L. Hemchandrana masagi maral kaya kupsinba yanaba sengdokchaba warol sing aduda masana tauningmada tauba college ama oina uhalle. Fund kaya tanaba haitraga mahairoi singdagi 3 times admission fee hengatlaga government college ni haiba kauthoklaga private singdawna administration tawduna nodal officer oibada natana Dean of Life Sciences supuriba oza asina masagi kai interest laibagino haiba asi hangningli. 2020 gi September 30 fawbagi oiba account settle tawre haina utilization certificate pira fawba hanagi nodal officer aduna UC piram de hairiba asi oza ama oiraga ozagi ethics yaudaba aranba tawba amagi lamchat oidoira. Hairiba account sing asi UC tawkraba matungda scheme sing asi karamba mawongda makhatana kaklakhibano haiba asi Oza Hemchandrana karamba thawong thawsil tawrubagino Aikoigi thawmi singna thigatpada hauzik nodal officer na fund sizinaraga UC makhatana thadabadagi Iramdam Manipur gi skill hub college oibagi manglan lairaba asi project kaya sihanbada natana college asi general course gumna infrastructure amasung machinery sing adu hengatana Mahairoi singi allotted masingdagi henna mingjan sinduna practical gi credit allotted time fadana course loikiba maramna skill gi wahan thokasi compromise tawduna community college asi masana puthoklaga private college linkhatpa amagumna administration namadi fee sing lauduna laire. Fee structure asi chahi ama anida 3 times hengatlakliba asi lairaba mahairoidagi e chuplibani. Loinana masana thokpa press release amada self sustain tawre hairiba asi Lairaba mahiroidagi paisa yamna lauraga private onthoklage haining libera. Mahiroi loop ama oina paisa sizinagi ba adu yam panjaningde kanana kari tawi kari sizinai haiba adu SSUM na thizan lubada loina laizai. Huranbagi makokta napi pakpa adugi fibamda SSUM na ujai. Community College ki tonganba stream singda limited seat UGC na allotted tawkiba adu Henningba College na hengatpa yabra. UGC gi funding, machine installation and teaching learning is sponsor tawrakiba adu college ki karamba criteria da nodal officer na tawraga hengatpano masagi maral kupsanaba atopada taisilaga DM Community College pu certificate ki dukan onthoknaba hotnarabra hainasu hanglakli. Mahairoi singdagi paisa tanlaga self sustain tawre hairiba Oza Hemchandra asi nodal officer oibada yamna matik chadraba masagi mathau khangdaba post yamna pamba miyoi amani government nasu athubada Professor L. Hemchandra asi lauthokadabani loinana Dhanamanjuri University gi Vice Chancellor amadi Registrar na mityeng changbiduna one teacher one post paihananaba hotnagadabani. Power centralized tawraga makhataba singbu kihan khanganlaga blackmail tawbagi complaint su laktaba natte masigi matangda Vice Chancellor da memorandum ama athubada pisanlani. Union asina Professor L. Hemchandra da ikaiba piba natte hanagi matawgum senthang lauthaduna chaukhatpa college ama oiba aduni tungi asanba mityengda yengduna maromdom lepchaba ngamba iramdam ama
ꯀꯣꯂꯦꯖ ꯑꯁꯤꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯅꯤ ꯊꯝꯂꯤꯕꯁꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯂꯤꯁꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯅꯤꯄꯨꯔ (SSUM) ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S. ꯌꯥꯏꯃ ꯃꯩꯇꯩꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫